Impact TV Helling ta mayam budaram nokchari. Ngasi gi Helling ki thoramasida ekhoina puduna lakchari ba topic ase homeopathy layengi matangdani. Layeng ase gi matangda ekhoi gi studio da ngasi lengsin duna library ba expert ase Dr. Hemanta MeItei, MO in charge Bashikhong Primary Health Center ni. Dr. Bokoi studio da taram nokchari. Ahan ba makta da homeopathy layengi matangda khoina lakchani gi ba wahang ase homeopathy haibase Karino has ihan hand Maka Kanjaning. Quina, homeopathic ivacy, the art science, the logics, Lagasiamba, the natural law, the Yumpamoiba, Adumba, Makalamani, Aquina, Masi, Similia, Silmes, Corinters, Manabana, Manababu, Layingba, Haiba, Patapta, Chataba, Tremens, Makalamani, Masida, Aquina, Carmina Tona, homeopathic explanations. Pirak pada mana babu haibasida kana gumba healthy human beings na daba amada proof tauraga anaba amada tholak pa layong adu da akoina ngasai na daba miduna akoina drugs kaigumba ma piraga puthokibada tholak pa magi aggravate oiba lainagi makal gi layong do madugi chap chabado ngasai anaba amada sanaramba potuda piba adu gumba Layong makal amani. For example, hairaga, akoina, sana tangnabada, akogi, kaidozi. Samna hairaga, akogi, Jinghang Shoibada, akoina meat kaba. Samna tiloweta hairasi, the onions. Onions is Shoibada, meat kai. Just meat car, meataki pitari. Just the example, loina, Nadaba Miamada, Nasaya Kun Shoimatunda, meataki pitarakosi. Sina. Fly Toraga, Madri Tolapa, Kainozi, Aquina, Equit Coraizas. Nurgins knows that Mahitaba. Aquina Hydra, Tikalakpada, Mahitaraga, Napton or Sentabaze, do a fly. Adumina to posit the Yumpam Oiba. Aquina Madudana, Aquina Simlivas and Miss Corinters, liked it by the like. Aquina Saida, Masida Aquina, Mr. Yumurga Siambani. Aquina, Homeo has a Greek word. Greek was here, Aquina, Ani Punjali. Homeons means similars, adaga fatty means disease. Any combination punba adugumba makalni aduna koina homeopathy hen hairis. Makatabda koina lakjani se homeopathic scope se sigi matang da so koina khar khangjaning. Akoina scope se homeopathic oina pirabada. Haujiki matam jigi sanna kanglon lakpa matam da akoigi Hindu da hairagana is the akoigi kainolere akoigi Hindu gi lairikta akoina phongakpada akoina khangjabada lairiwoina akoigi moigi puran sumba ama aduga Christian da hairachu Bible leire Muslim da hairagana Quran haire akoi homeopathy is the organ of medicines organ of medicines the yumpam oiraga maduda akoina semlakpa akoigi treatment of the charge of ki kainogi manung sanba group amani Masida Akoina, Akoigi, the founder of the homeopathy, Akoina Hyderabada, the Samuel, Dr. Samuel Hahnemans, Mana, Putopirambani, Mana Sagi, Hingling Matamda, Magi, aphorism, Akoina, Marik Shumna, Haura Kadaba, Loira Kadaba, Mana Yalaglo, Ibidami Haitari, Masigi, the Yumpumeraga, Magi, Akoina, organ of medicine, Akoina, Lady Amaka, Akoigi, the logical oiva, Akoigi, Soy Padraba. Homeopathy am oina, Akoina, Magi, Yatang Matungina, Maduda, Salakadaba, Lakadaba Punama, Akogi, Iragamamba, Akogi quick like a money. Madude Yumpomoiraga, Akoina Magi sources, Mangonda, Lakpa, Pirakpa, Nasagi Magi scopes, Akoina, Tamjeruba, Akogi Lionsida, La Iba Magi Tretsi, Tretsida, Akoina Kamainta with a key. An example of in a country. Kangrakanda, Akoina Magi, the aphorisms that make sum the Irameva. Natural law of the Kiore. Akoina Kanagumba Kanagumbi Lairaba Inakunbada Akoina it a menements Hidaklang to Yamna light when I am the Homba Kano the Piba Yabagi system of Manas Hembiram Haitar Aduga in the links the long prolonged illness young queen and Naraba Kambudas Mana Maduda Piba Yaba Magi aphorisms Magi chapter haitare magi chapters matuina khoida takpi hinungi adugi makhapon lakpa aduga akoina magi scope sa haiga akoina
laiba magi formations magi natural formation fundament ji punjal laga magi treatment sida law of the similar da chathaba adugumba process aman makha tab da khan lak chaning se homeopathy lying gi limitations se kadai phau laiba ke haiba to so akhoi gi limitation ji akhoi na nga sagi law of the nature cure da base tawraga akhoi na ai gi aina ngamgadaba limit aina ngamoidaba thabak natab aina ngamgadaba akhoi gi achauba polum haitare thangma ngamoidaba polum du ngamni haibide khoi ngamde dan aina ngamgadaba saru khitang pigadra yamna pigadra balance amadi akhoi na horfam thoeba ida physics an amoina akhoi na kana gumba anaba amada xyz anaba makhal natrasu makhal mayam leire example loina akhoi na ida surgery tawbe aba tharak thak ya labai the tumor da ngasagi yumpham oiraga achauba polum da surgery na tawgada potu akhoi na khutak ta ngamni na eg limitation na tabida haijil laga eta hidak thajil laga phajin bangam bagi adugumba kaino du yumpham oib na tab aina ngamgada potu da yes or no homeopathic medicines na tharaga masi phagani natranga masi faroi haibudu concept of the homeopathy na khandara kanda aina ngamgada ba changdo adu khutang piba madugumdu ne kono limitation size hoi the makha da koino lak chaning semo khoi gi conventional way of treatment khoi gi allopathic hainari basiga akhoi gi homeopathic haibasi hainari basiga magi doctor gi maikai degi karamna ani se differentiate tawgani haibadu su khangjani akhoi na difference between the allopathic and the homeopathic sources sida amakak yamna nungaiba in the interesting oiba kainoni atai pethi miyam amadi haidraga allopathic homeopathic with the difference allopathic hidaka homeopathic hidaka hairaga the effects maman gi matang da the difference yamna khenaba homeopathic hidakna chabada side effect laitaba aduga allopathic hidakna chabada side effect lai amana nupi angang singna yamna pamba aduga nupi angang singna pamdaba the difference between the ko aduga akoina masida surgical tawgudaba pot ama akoina surgical tawdana homeopathic medicine to with treatment to hanba adugma follow amana surgical men leiba adugma natural difference sumaina le aduga sis Dr. Naji pan bikriba surgical procedure sig matangda homeopathy na karamna layeng chathabage treatment chathabage haibadu su khoi khangjani akoina sida surgical da aina sai panjagi ba the treatment of the follow up da akoina samna haida piles sides files si makhal yami makhal kharharega akoina amang thongi akoi bada cheng chagring dona macha 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 sagulaga leibaje akoina anal facer hai amang thongi matai da natragana manung da mangal maru dona nova masing dona chondra khuja khoina face fly na khangne aduga amana mu akoina amang thongi akoi bajida ring type da angle ohum thongna sanari dona natural process ki type da pom thoga leiba the polas sigi si allopathic site gi di moidi the modern science medicine haibanina moidi with the treatment of the follow up moigi treatment ji chathai akhoi gi na medicine na ngasai gi akhoi na therapeutic index na akhoi ngasai panjagi ba ina sai panjagi ba akhoi na similar silvis currenters manabana manabu layeng ba akhoi na with the treated patient na ma yeng bada homeopathic the logic change ngasai logic man ngasai karmaina hawraga ma ji kamaina narai bano natragana mana narakpa matam sida tongan ba internals externals magi individual soiba magi organ ji sokpra soktabra is the findings akoina we mangonda hangane hangaba matung sida magi akoina chapchaba karigumba akoina ngasagi da ngasai aina limitations an hagi aina ngamgadaba amang thongsi akoina English tabu director na the polap side ko adama am point of the view da naturals me am khangna bida aina dum barbelis the manipuri da in amang thong nam palle sida thoidong na in waru biro na khalle I is the medical profession namo ina akoina with the intake si akoina high bada natragana akoina palo bada khara kitang is the breaking sleeve yawe ba aduna edum idan trolley edum panjare ko ada akoina masida polap of the rectums yam line easy things
मागी रेक्टल से पैरालाइज तौबने अखोइना इंटरनल पाइल हाइबमा external pile haibama adu finding toba ma changi adu finding toba se is most of the magi na rividu history de ma lowi adu toigum chung rough samna hairabada mananga sagi akoina retal paralyzed haitar di magi retal kano da defense ji khar di lera mane manungda vitamin wat pani khangde mangoda cha da thakta bagi adagi amana mo is the constipations khong hamba yadabdi sangbada magi 파리 버데 리가멘 매암도 난다라 보니 강데 아마 소이드나 떠롱가네 마두기 랍세스도 짭짭 the correct symptom 지 라우라 아코이나 correct symptom 로비다 아코이 the homeopathic 다디 totality of the symptom 마기 symptom 지 아코이나 칼은가네 마지 까마이나 나래 이번노 까마인 떠라 이번노 까름바 마탐드나 마지 촌다베 헬리 까름바 마탐드나 파베 헬리 마이디 aggravate 마탐지 아코이나 homeopathic medicine 타람다이다 아코이나 항게 नंगी अनाबसिबु करम मतमदा होगे करम मतमदा फगे नत्रगना अदमक नादुन लेब्रा सिगुंबा क्वेश्चन एराजिंग कंदा नारिबा मिदुन खुबी ममांग मतुंग पोथारगा नत्र सटलगना अदुबा सिम्पटम जिदा अखोइना डिटेक्ट ऑफ द मेडिसिन जे अखोइना इसाना खंजरनी सब सब तुजन द टारगेट अखोइना थागदबा टारगेट सि ngसागी मागी नारिबा अनाबदु सर्जिकल केस नि रेटेंस पोलाप्सी सर्जिकल केस नि तैगुमसु होमियोपैथिक ना कमाइन ट्रीट तौदगेना खलक मतमदा अखोइना ट्रेंगर द नोमैना कापदा करिगुम काकदो पोतु मागे अंगा अखोगी सर्कल द पानब कापे अदुमाइन तौदना अखोगी पोटेंसी नमले हाई पोटेंसी लो पोटेंसी अदुगा मीडियम्स अदुगा अखोइना 50 मिलीस्मेल स्केल अखोगी होमियोगी मेडिसिन्स ग्रेवेट्स में अमले अदुगा नारिबा नाबदगी पोलोंग्स यामना कुइना नारबरा नत्रगना नाद ngaidibra करमाइन तो नारपनो मधुगी मतुंगिने विद द सिलेक्शन ऑफ द मेडिसिन अदुगा पेशेंट की टोटलिटी ऑफ सिम्पटम लरगा मधुगी दा अखोइन करेक्ट थाई अदुगा अखोइन ऑपरेशन तौबदगी मधुगी सब जाना कल अहोय अदुगा अखोइगी लायंग चथब से ट्रीटमेंट तौबसिदा मागी मतम से क्याम कुइना अखोइना हिदाक से थारगा क्याम कुइना चंगी हाइबदुसो जनरली क्याम कुइना चंगी हाइबदुसो थंबियो सिदा अखोइना मयामना सिदा अखोइना सा हंगिबा क्वेश्चन सी यामना नुंगाइबा हाइतारे मयामना सु तानिंगबा एनी करिगुंबा पेथी मन थाबा मतमदा मागी अनाबदुगी लायोंदुगी मतुंगिना डिफरेंसेस तौरगा मागी लाब नाबगी मतमगी ट्रीटमेंट से थाई नारिबसिना यामना थुना नादुना लापरा नत्रगना पोलोंग इलनेस हाना कुइना नारबरा हाइबगी क्वेश्चन टेक्स्टा अखोइना पीदिसी अखोइना अयामबना मयांगी पॉइंट दा होमियोपैथिक मेडिसिन की हिदाक सारबदी कुइना चाइ हाइबा क्वेश्चंस पास पब्लिक में हमने खल्ले इज नथिंग इद सडन एक्शंस हिदाकसी खुदकता दुम एक्शन पान गनेबा जिंगिबा फिक्स याने दबु मतिक चाद्रब अखोइना थारुबगी पीरुबगी कनो दो कुइना दुम चथगनेबा सिददी कुइना चंगने हाइबे फॉर्म वाफम लेतेबा वी टेक टाइम्स मतम कैसु लौदे थाबु खुदुम एक पान कुइना चंगे हाइबगी मिसकॉन्सेप्ट अमा लैनारी बसे मसी लैबिगे नो सिने ngसागी थारिबा फिक्स याने नबु हाइत्रबा अखोइना समना हाइरबदा हैनौ पांबी अमदा हैनौ मयम पाले हैनौ फजबसु यावी फजदबसु यावी अथिबसु यावी तिनजाबसु यावी फजबा हैनौ दुदी मी खुदिमोना पामने जस्ट अदुमाइन तौदना अखोइना फजबा मही होमबा अदुमाइन तौबा ओहेनबा अखोइ फिक्स याना मगी गुंदो चेलबा मनुंगसिदा अखोइना थारिबा मेडिसिन की एक तो सबसाना फॉलो अप पेशेंट जो फंगनेबा सदन एक फंगने मकादाब द खोने लाक्चनिंग बिसे एक्यूट डिजीजेस सिंगदा होमियोपैथी की मैनेजमेंट से कमाइना तौगनी हाइबदुस अखोइना खंगजनिंग एक्यूट डिजीज से अयामबना हौजिकी ओइना अखोइगी सोसाइटी हाइतारे मणिपुर की सिददी अयामबना आइगी इसादो डायरिया तौरिन ही आइगी नाकंदा होमियोपैथिक फेशियल अमलै आइगी नाकंदा सम करिगुंबा पेथी अमगी डॉक्टर अमलै मीन्स समना द एलोपैथिक्स द मादी मॉडर्न साइंस नि सिदा हाइकांदा होमियोपैथिक ऐसे कालगे एलोपैथिक द सटखरेब कमाइन तौगदगी द पब्लिक में यामना हाइग्रेब ngसागी होमियोपैथिक ति कुइना चंगबनी को हे थाबो अंगा दु लोइरनी ज सदल्स मागी एक्विट केस हाइबजी सदल्स करिगुंबा माना चासलुबा नत्रगना करिगुंबा तौरुबदगी सडन इमोशंस द पॉइजनिंग्स हाइदि मसादा चानदब पोल अमना ओइरकपा याबगी अदुगुंबा सिम्पटम अमने अदुना होमियोपैथिक मेडिसिन्स टू एक्यूट केस विद सडल्स एरप्शन हे चाबगा खुदक एदुम पाले
samna haira da diarrhea laiba diarrhea ji sa lakbaga angang ji makong hamdare na lai lakpa matam sida the fix science na yenge angang ji bu masa solibra kallabra hangba ya bi timing na te charga phan badne ba mama pa jing pa mi se nat laiba sebari kamun no jo adune ba pa mi se and teachings the medicines akoina acute medicines the management sida yam laina self control da homeopathic medicines lay for samna da akoina ngasai gi akoina diarrhea la saba tumdre akoi homeopathy da nax bomika adum leijeri vomit tendencies lay ipica adum leiri kudak ta karigumba ma chasul da food poisoning stawraga diarrhea la da akoina arsenic adum piri sumaina targa kudak ta it management je akoi homeopathy medicines treatment adum lay matang sida khangjani nge babna khoigi laina layong singse makhal makhal dugi matuina treatment tawgodori ba patient sina magi khoigi kai hani common oina khangna ba laina layong kharada patient amana homeopathic ki treatment ja thari ngai se layeng ja thari ngai sida mana avoid tawgada ba charoi da ba thawoi da ba sigumadi kari kari lebi ke habi khangjani haijagi ba acute case sida kana gumba amana anaba amana aisi lok lai hok tawdana natun mahi ororo sele hoi akoina sigi matang sida akoina ngasagi aina di phaningi ne na mangonda san homeopathic medicines we selections tawga pire pire kanda ina kaimta hayodram aduita di will continue narag legine nongmada phagadaba punghai amada phagadaba pung amada phagadaba je will continue ma id words condense tawris nongala dum chakhine akoina id words ki intervals je ayambana piba matamda any medicine ji x within half an hours het thabaga ek tawgane homeopathic medicine je het thabaga punghai ma yodringai da ek tawe acute management akoina naton ji mahi ororo chela lakpa akoina lakpa sida akoina homeopathic medicine ji with the selection tawdorba adu da na homeopathic is the philosophy of the logics akoina homeopathic tadi amna nungai ba arts ama yauri arts sida ngasagi laiba patient sina head lakpaga changakpa mikup to magi complete of the symptom of the total symptom ji with correction to loide just aigi nakte phamba sit of the side khongthang thangjalakpaga aigi min head uba magi mamai sida aigi misina head thaba mikup sida magi adu take up to hore symptoms la aga aigi nakta phamba mikup to 60% loide hai di bana ba je si leire aina khangdabadudi doctor na khangbanati patient hairakadabane just hairakpa mi kuptuda magi suggestions medicines jo lemori ba percentage si pirakana madu thab mi kuptuda within 15 minutes to 30 minutes with the recover tawgane aduda aina hidak pirabasu diet king matang sida hayaudraba kaim kanadre ngasagi naton mahi ororo tarla iba patient duda kaimta hayaudana nang adu sanu ada sanu hayaudana nang hidak si charo ena phalo thadokraba no alagum la neba doctor nang warang pi mi dakso kaimta kanadre noi homeopathy phati har kaneba just adu itadi akhoi gidi bezi similar currenter the base tawbani law of the cure the base tawbani aduna maram oiraga aina ngasagi pigadoiba hidak si mana chagadorga karigumba mana diet si control tawdradi hawra kadai bi wakal problem da khandaraga mana ton mahi ororo taba jida ekut koraija haire si akoina english ta ko sida akoina piro ji monda lmg fine pir lmg fa ji karai de sungi tilhau dagi sungi adu itardi anaba dun tilhau chardi it the same will continue narga follow up later neba an akoina haibi ga neba aina pigada ba hidang maming homeopathy ki lmg fa ji piba matam jida nang sumain tawdana nang na narabanina chaba thakpadi nang khara chekselo tilhau maru mara haidi fibrous chaw pose khara thinga kana na phadi haiba sumaina advice akhoi gi hidak ti ayamba bezi manabada base tawbanina adugumba ngasagi naton mahi tabada tilhau chaba yade tilhau charde mo helakane ba aduna khoina we control of the diets akoina vegetables da akoina onion jima karot to hongane ba almain torkanda mai anam jum phagane adun namatang khatana khangjaninge bamna koigi herbal medicine herbal way of treatment siga homeopathic siga kayam na khenaba leibra leiragadi madugi matang da su khangjaning sigidi agidi out of hai tare the herbal product si khoina haiba yadre the meaning si moi nanga sagi tongan ba herbals lagtar di moi di ayurveda rom da chingre
ada knowledge of the keepits moina ayurvedic group nina moida maduda aina hairubada maduda ai haiman bathokani aduna we try virus madumadi ai nakoina thamki aduga doctor mamang dasu yamna panbikre aduga khitang macha khaina homeopathic treatment sigi advantages se khitang macha khaina just advantages se aina hygienic bada haujiki itam 21st century dadi homeopathic si 21st century na haigare aduga the scientific is the modern science da allopathic ni the combination da yamna new ibna pamna bada side effect laita ba haiba pot amaka cinema yana pamna ri side effect laita ba tanar bada the homeopathic is the advance aduga madi chabada side effect laita ba aduga recovers manabu tharga charga anabasida pigi ba hidaksina phagraba is the never come amona halaktiba aduga loinana amana mu akoina family disease most yamna sanaba haitare aduga angang nubisingi daju yamna sanaba aduga mamanda haire economically yamna save oiba maman jamna hongba aduga ngasagi masi sabadasu angang da pijeren khalaju moida karimta ningai tawba khotpa leitaba aduguma makhalgi amani akoina sida ina maraktana khitang panjaning wala angang nubina har kanda akoigi homeopathic medicine je akoina sembada the global side semi global je akoina can sugar chu dagi sungmani akoina makhalani sinne akoina makhalani sinaba sida akoina amana gravels amana sugar of the milks sugar of the milk ita akoina powder form da pibani powder form da piba sida akoina masina akoina gold milk farming dagi sungba haitare sina maram oiga sabada idam tasty oiba mangonda khaba yaudaba thummaga leiba aduna ngasai mayamna su chaningbagi kainoma leiba charure side effect leitabani masida advantage kaino si masima dumak leiba spirit makata jin akoina khangjaning bse prescription homeopathic prescription gi matang da so akoi khangjaning homeopathic prescription ji akoina deeply symptom take up tabu matamda akoina totality of the symptoms da akoina pirakpada the way of treatment ji da ngasagi nariba mi amada akoina hidaksi double p gadra single p gadra natragana akoigi potency hidaki power ji asobu p gadra masa p gadra finding the concept of the physics science na ngasagi magi look up after heart and body si yang kanda koina the minimum doses da big but doses da han p gane aduga akoina piriba minimum doses ina mangonda cure to hondoini if the cure to hudra the repetitions mangonda pibagi adugi adugumba kaino dumane ba koina homeopathic prescription size henjen na pibadi adaba akoina doses pirura kanda akoina maduda ka hena aidi hidak double p gi guide native akoina nariba mi amada the single doses dose amana phalu haibane dose ama means ngasai na haijegi ba can sugar dagi sungba the sugar mill se mada akoina cattle tor cme ba aduga ngasagi akoina hidak se yambana low potency haitare potency masadana thari yengene be quick case aduga if the prolongs the chronic case adu erga akoina magi treatment of the magi potency henkat pataba torga man piba kalam presence yam nungai jai makhata ba wahang kyam nei jari matang soi sida commercial break am log jake impact tv ge healing for meeting ta dun lebi impact tv healing ta mayam bu amuk hana taram nok chari ngase ge healing ki topic ase homeopathic treatment ki matang dani hiramasi ki matang da koina unazari ba expert ase dr kh Hemanta MeItei mo in charge Bashikhong primary health center ni doctor da koina makhata na lak chani bese sigi layeng pathab sigi magi thak ama akoi Manipur gi oina karamba thak ta leirige karamba phibam da leirige haiba du khangjaning masi haiba da yam luba the situations mamang da di khangbiram draba aduga hojiki cheliba isel sida aidi chamagi manungda 60% gumbadi ida pickups Manipur gi people singsina khangi haiba gi kaino doi laujagi hai mamanga hojika khenare hojikti health link system da akhoi de ayus haiba the faculty of the tongan ba akhoi gi director ama leigare aduna maram oidana akhoi gi awareness ki kainoji da akhoi bu sakhangbi ba homeopathic ki kainoji gi maram da moina top top na mayam na jo hangbirak ba adugo loina masida
homeopathy ki kanaba mayam su moin pibi banina aidi yamna de haijero aisina maino moin aigi point view ni ko aina 60% haije ado ngasagi akhoi gi honaba gi makha poli sidi haidi the model science medicine gi marak sida akhoi na likhala ka doine ba same as this moi gi mani hai bedai hai bungamti sin ado miam hupna aidi leiba alam da masigi kachin ko ya changna miam hupna khangan na ba akhoi gi mari laina ba singi maikai degi awareness program gumba camp gumba sigumba di kayamna lokhat bibga laikre haibdu so khangjaning aina ngasagi aina pujariba health sector singsta di ayambana awareness si aidi pha ohumgi natragana akhoi na akhoi gi homeopathy ki sector ama tongal haitare the PIC singsida already to Manipur sarkar gi loisang singsida ayamba homeopathy ki akhoi gi ayu section ena laigre aduna moina adu da tariba moina pujariba doctor jinguna moida combine targa moigi na ana bayeng ba moigi medicine supply targa moigi kainopi aduga Manipur sarkar gi oina health director ayush na kasin koya thungna handaki the breakings mayam sida awa ana taraba amadi kasin koya da chatna laing pathaw will continue chathari do thodongna masida ngasagi machingmak aduni haibade ingum duga doctor khangjaning ba ma kitang chitha hoba laina gi matang da ma khoigi sigi laing pathaw asina karam ba laina haibadi karamba aruba laina da akoina sigi sida laing pathaw se chatharaga phajana phan ba ngamgrabage haibadu su khangjaning sida aigi points high tardi the teachings aina ngasi bauta ai sahi kunmari aigi fields aigi homeo gi treatment lines the sale salakpada ayambana family disease the chathai ayamba akoina aina sa haijagi the pile gi the fistula ai mapung phana wi success oina ai treatment adum tawi adu ngasagi operation tauragani haibadagi kidana chelakpa akhoi samnaida magi ring of the kenoji NC ani makhai sondhaba aduga chawbana ai khud adum tamjagi ai sigi size NC ani di oine just surrounding is the falaf related phamma khot pachat pa yadaba we teaching we successful ai homeopathic medicine na ai hosik will continue treatment tawi aduga loina na mayamna howsik si the family disease mayamji ai anabum do hydresu ai chamgi manungda 70% di ai recovers ai tawi aduga masida recover tawbasida mainly family disease na yambalai family disease hairgana akoina howji nupi oibising si ayambana post menopause symptom timing gi anaba aduga inkhalaiba angang nubi haidi naha wariba sing tin azar singina akoigi weight disease pingo satpa maiteronda adu sigumba makhalgi ayamba aduna maram moidana moigji ayambana moida hainingdaba saningdaba mayam laiba aduguma makhalgi anaba mayam ama adu sigi maraksida nipasu nade haibanate the mostly yamna thengnabadi lu tang chikpa adugi ayambana most common loina la eujise chama da madi 90% ni ngasagi 70% nabadi nupi angangi oigredan adugi maraksuda ida pick up tawrakanda moiji pura twisings nu family disease ga loina na moida nupi na hada ju khu lu tang chikpai kainoje the complete hojite uda sadara loina la eb dai na ni khangde aduga situations kainona ni khangde masigi anaba na yamba utle sida yam nungai jai doctor matam su lai selektre loi selek pasida akhoigi sigi layang pathaba sigi magi mawong mataw magi layang pathaba se mafam khudimakta khanghaunaba Manipur gi miyamna khoigi thoram sigi manung chana khanghaunaba doctor na message ama pipi akhoina mayamda homeopathic doctor amoina pining badi akhoina homeopathic medicine chabada side effect leite chabada mahau lei homeopathic medicine sina once amupu chagraba narakpa anabado amuk hanna naba hawdi aduga surgery na thagadaba thangna thagadaba poto homeopathic medicines na remove tawonba ngami aibasi si hairaga I mayamda awareness pizeki yam nungai jai doctor na layang pathasi matang da kanar ba wafam kya thambi ba ki damakta thagachai thank you matang swaisida impact tv health loisen jare adnga sigi damakta dia dongi hospitalani thingujam na punamakta gi kainana ba ya thangni jari binabirasi